ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯏꯃꯥ ꯑꯁꯤ ꯑꯉꯥꯡꯁꯦ ꯃꯣꯏꯗꯨꯗ ꯂꯩꯔꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯊꯝꯃ ꯁꯦꯝꯕꯤꯔꯁꯤ ꯁꯤꯅꯦꯕ ꯃꯁꯤ ꯕꯤꯀ꯭ꯔꯝꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯃꯥꯁꯨ ꯀꯩꯅꯣ ꯖꯟꯇ꯭ꯔ ꯈꯣꯡꯖꯕꯅꯤꯅꯀꯣ ꯏꯃꯥ ꯑꯁꯤꯗꯤ ꯖꯥꯠꯂꯝꯅꯤꯍꯦ ꯑꯩꯈꯣꯏꯁꯦ ꯌꯣꯛꯄꯤꯔꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯐꯕ ꯑꯃꯗ ꯏꯁꯩ ꯇꯝꯍꯜꯂꯁꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯉꯥꯡ ꯊꯧꯔꯝ ꯁꯛꯑꯀꯥꯟꯁꯤꯗ ꯄꯨꯁꯄꯔꯥꯅꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯜꯂꯒꯦ ꯅꯣꯏ ꯄꯩꯁꯥ ꯑꯃ ꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯇꯧꯔꯒ ꯃꯥꯁꯤ ꯉꯁꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝꯒꯤ ꯏꯆꯦꯃ ꯀꯃꯂꯥ ꯆꯣꯡꯊꯥꯝ ꯀꯃꯂꯥ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗꯁꯨ ꯂꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯂꯩꯔꯕ ꯂꯤꯖꯦꯟꯗꯔꯤ ꯁꯤꯡꯒꯔ ꯑꯩꯈꯣꯏꯅ ꯕꯣꯂꯤꯋꯨꯗꯀꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯃꯥꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯕꯗ ꯊꯣꯏꯗꯣꯛꯅ ꯅꯣꯞꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯈꯨꯗꯣꯜ ꯀꯌా ꯇꯝꯕꯤꯔꯛꯄ ꯂꯣꯏꯅꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯉꯁꯤ ꯍꯔꯥꯎꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩ ꯏꯁꯥꯃꯛꯅ ꯋꯥꯔꯗꯤ ꯋꯦꯜꯅꯦꯁ ꯐꯥꯎꯟꯗꯦꯁꯟꯅ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯑꯩꯒꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯕꯨꯛꯁ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁ 2024 ꯃꯁꯤꯒꯤ ꯔꯦꯀꯣꯔꯗ ꯑꯦꯋꯥꯔꯗꯁꯤꯃ ꯐꯪꯂꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯒ ꯑꯩꯕꯨ ꯋꯤꯁ ꯄꯤꯕꯤꯅꯦꯅ ꯂꯥꯛꯄꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯆꯦꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯪꯒꯣꯜ ꯑꯣꯏꯔꯣꯀꯣ ꯍꯟꯗꯛ ꯑꯦꯋꯥꯔꯗ ꯐꯪꯉꯤꯕ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔ ꯃꯁꯤꯒꯤ ꯄꯕ꯭ꯂꯤꯁꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯕꯣ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯥꯅ ꯂꯥꯏꯔꯤꯛꯁꯤꯃꯛ ꯏꯆꯦꯃꯗ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯂꯣꯏꯅꯅ ꯂꯦꯡꯌꯥꯟ ꯑꯃꯇꯪꯁꯨ ꯏꯆꯦꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯏꯆꯦꯃꯗ ꯌꯥꯜꯍꯟꯖꯒꯦ ꯕꯣꯕꯣ ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯕꯗꯅꯦ ꯑꯁ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯕꯗꯣ ꯑꯩꯗꯤꯅꯦ ꯑꯗꯨ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯣ ꯀꯔꯤꯅꯣꯗ ꯑꯩꯅ ꯏꯁꯩ ꯈꯔ ꯁꯛꯎꯕꯁꯦ ꯑꯩꯗꯤ ꯊꯤꯑꯣꯔꯤ ꯀꯔꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯀꯣ ꯑꯩꯅ ꯍꯣꯕꯤ ꯑꯣꯏꯅ ꯁꯨꯝ ꯁꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯝꯗ ꯏꯁꯩ ꯁꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯕꯤꯃꯣꯂꯥ ꯕꯤꯂꯥꯁꯤꯅꯤ ꯖꯃꯨꯅꯥ ꯃꯣꯏ ꯃꯔꯛꯇ ꯑꯩ ꯆꯪꯕ ꯉꯝꯕꯒꯤ ꯑꯩ ꯁꯛꯇꯤ ꯂꯩꯕ ꯅꯠꯇꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯐꯤꯠ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯆꯤꯡꯂꯦꯝꯅꯕ ꯋꯥꯈꯜꯂꯣꯟꯅꯦꯅ ꯂꯧꯖꯒꯦ ꯏꯆꯦꯃꯒꯤ ꯃꯇꯝ ꯑꯃꯒꯤ ꯀꯥꯎꯉꯝꯗꯕ ꯏꯁꯩꯁꯤꯡ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯗꯤ ꯆꯠꯂꯤ ꯇꯥꯛꯂꯝꯗꯅ ꯋꯥ ꯑꯃꯠꯇ ꯍꯪꯖꯒꯦ ꯂꯥꯛꯄꯅꯤ ꯏꯇꯥ ꯃꯥꯟꯖ ꯀꯥꯗ ꯆꯠꯂꯅꯤ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯏꯇꯥ ꯊꯥꯎꯃꯩꯒꯥꯏ ꯁꯤꯒꯨꯝꯕ ꯅꯝꯕꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯄꯜꯂꯤꯕꯁꯤꯅ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯆꯤꯟꯗ ꯄꯨꯕ ꯅꯤꯡꯁꯤꯡꯂꯛꯄ ꯈꯔꯗꯨ ꯈꯛꯅꯤ ꯃꯗꯨꯁꯨ ꯃꯗꯨꯏ ꯃꯇꯥꯡꯁꯨ ꯑꯩ ꯑꯃꯨꯛ ꯁꯦꯡꯗꯣꯛꯀꯦꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯏ ꯃꯥꯏ ꯂꯝꯁꯤꯗ ꯑꯐꯥꯎꯕ ꯑꯣꯖꯥꯁꯤꯡ ꯑꯩꯅ ꯃꯗꯨ ꯂꯣꯏꯅ ꯐꯪꯖꯍꯧꯕ ꯀꯣ ꯃꯁꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯐꯕ ꯉꯥꯛꯇ ꯏꯁꯩ ꯏꯕ ꯈꯪꯗꯦ ꯀꯣ ꯑꯗꯒꯤ ꯀꯝꯄꯣꯖꯔ ꯁꯨꯔ ꯄꯥꯟꯕꯤꯕ ꯈꯪꯗꯦ ꯑꯩꯒꯤ ꯒꯨꯔꯨ ꯑꯩꯒ ꯁ꯭ꯌꯥꯝ ꯁꯔꯃ ꯗꯥꯃꯣ ꯄꯍꯥꯔꯤ ꯑꯩꯒ ꯖꯌꯟꯇ ꯀꯣ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯨꯞ ꯔꯥꯒꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯅ ꯇꯤꯟꯕ ꯐꯪꯖꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ ꯀꯦꯀꯤ ꯏꯆꯦꯕꯨꯒꯤ ꯏꯄꯥꯝꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯁꯤ ꯌꯥꯏ ꯁ꯭ꯀꯨꯜꯗꯅꯦ ꯌꯥꯏ ꯁ꯭ꯀꯨꯜꯗ ꯑꯦꯝ ꯀꯦ ꯚꯤꯅꯣꯗꯤꯅꯤꯒ ꯁꯨꯃꯥꯏꯅ ꯌꯨꯝꯂꯣꯟꯅꯔꯦ ꯑꯗꯨꯅ ꯔꯨꯞ ꯔꯥꯒꯁꯦ ꯑꯩꯈꯣꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯋꯦꯕ ꯔꯨꯞ ꯔꯥꯒꯁꯦ 19 ꯀꯌꯥꯗꯒ ꯍꯧꯗꯣꯛꯄꯤꯒꯦ 60 1960 ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ 1960ꯗ ꯍꯧꯔꯦ ꯃꯇꯝꯗꯨꯗ 1960ꯁꯦ ꯑꯩ ꯀꯣꯂꯦꯖ ꯀꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯀꯣꯂꯦꯖ ꯇꯝꯅ ꯑꯗꯨꯝ ꯔꯨꯞ ꯔꯥꯒꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯀꯅꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯝꯕ ꯍꯧꯔꯛꯈꯤꯒꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ
ꯑꯩꯒꯤ ꯑꯥꯗꯤ ꯒꯨꯔꯨꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒ ꯔꯥꯒ ꯈꯔ ꯇꯝꯕꯤꯕꯗꯤ ꯑꯩꯒꯤ ꯏꯙꯧꯁꯤꯅ ꯏꯁꯩꯁꯤ ꯄꯥꯝꯕꯀꯣ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯅꯗꯤ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯏꯁꯩ ꯇꯝꯕ ꯖꯒꯣꯏ ꯁꯥꯕ ꯂꯤꯂꯥ ꯌꯥꯎꯕꯁꯤ ꯃꯑꯣꯡ ꯑꯃ ꯌꯦꯡꯅꯔꯝꯃꯦꯕꯀꯣ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯗꯨꯗ ꯏꯃꯨꯡꯗ ꯌꯥꯗꯗꯅ ꯑꯩꯁꯤ ꯏꯁꯩ ꯇꯝꯕꯗꯣ ꯃꯇꯝ ꯈꯔ ꯇꯝꯃꯦ ꯑꯗꯨꯒ ꯇꯣꯛꯑꯦ ꯑꯗ ꯏꯙꯧꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯁꯤꯔꯝꯗꯥꯏꯗ ꯒꯤꯠ ꯒꯣꯕꯤꯟꯗ ꯁꯛꯍꯟꯗꯣꯏꯅꯤ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯑꯇꯩꯗ ꯁꯛꯎꯗꯧꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯒꯤꯠ ꯒꯣꯕꯤꯟꯗꯁꯤ ꯇꯝꯃꯦ ꯃꯀꯣꯛꯇꯩ ꯂꯣꯏꯐꯥꯎꯀꯣ ꯃꯁꯤ ꯇꯝꯕꯤꯕ ꯑꯣꯖꯥꯁꯤ ꯊꯧꯆꯣꯝ ꯑꯉꯧ ꯀꯧꯏ ꯀꯣ ꯑꯐꯥꯎꯕꯅꯦ ꯑꯗꯨꯒ ꯀꯣꯟꯊꯪꯗ ꯑꯔꯥꯝꯕꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯡ ꯂꯣꯏ ꯄꯜꯂꯦꯀꯣ ꯑꯔꯥꯝꯕꯝ ꯇꯥꯃꯣ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯑꯔꯥꯝꯕꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯗꯒꯤ ꯐꯨꯂꯦꯟ ꯃꯣꯏ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒꯅꯦ ꯑꯦꯃꯦꯆꯔ ꯑꯥꯔꯇꯤꯁ ꯀꯧꯕ ꯏꯁꯩꯒꯤ ꯖꯒꯣꯏꯒꯤ ꯂꯤꯂꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯁꯦꯅ ꯑꯩꯈꯣꯏ ꯏꯙꯧꯗ ꯂꯥꯛꯑꯦꯕ ꯃꯣꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯑꯦꯒꯥꯁ꯭ꯌꯥꯝ ꯑꯗꯨꯗ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯔꯦ ꯏꯙꯧꯅ ꯌꯥꯕꯤꯗꯅꯀꯣ ꯑꯗꯒꯤ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯦꯃꯦꯆꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯔꯨꯞ ꯔꯥꯒꯗ ꯂꯣꯏꯅ ꯃꯔꯁ ꯇꯧꯔꯦꯕ ꯑꯗ ꯔꯨꯞ ꯔꯥꯒꯁꯤ ꯑꯩꯈꯣꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯋꯦ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕ ꯆꯦꯛꯅꯒꯗꯤ ꯈꯥꯔꯒ ꯊꯥꯏꯅꯗꯤ ꯖꯤꯡꯒꯅ ꯀꯨꯞꯄꯤ ꯃꯗꯨꯗ ꯔꯨꯞ ꯔꯥꯒꯁꯤ ꯇꯧꯋꯦ ꯃꯇꯝꯗꯨꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯋꯥꯡꯅ ꯂꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯠ ꯑꯃꯒ ꯐꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯐꯪꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯥꯏ ꯂꯦꯚꯦꯜꯗ ꯑꯣꯅꯔ ꯇꯧꯕ ꯌꯥꯕ ꯀꯃꯂꯥꯗꯣ ꯑꯗꯨꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅꯒ ꯆꯠꯄꯗꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯍꯦꯟꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃꯒꯤ ꯆꯥꯎꯊꯣꯛꯆꯕ ꯀꯔꯤ ꯑꯁ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪꯅ ꯑꯗꯨ ꯍꯪꯉꯛꯄꯗꯤ ꯔꯦꯀꯣꯔꯗꯤꯡꯁꯦ ꯁꯪꯒꯣꯏ ꯑꯃꯗ ꯇꯧꯋꯦ ꯑꯩꯒ ꯕꯥꯕꯨꯒꯤ ꯑꯩꯒꯤ ꯁꯣꯂꯣ ꯑꯃꯅꯦ ꯑꯗꯩ ꯑꯩꯒ ꯁ꯭ꯌꯥꯝꯒ ꯗꯨꯋꯦꯠ ꯑꯃꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯤꯛꯁ ꯔꯦꯀꯣꯔꯠꯁꯦ ꯑꯩꯆꯦꯝꯕꯤꯗ ꯀꯣ ꯑꯗꯣ ꯑꯩꯆꯦꯝꯕꯤꯗ ꯆꯠꯂ ꯇꯧꯕ ꯅꯠꯇꯦ ꯏꯝꯐꯥꯜꯗ ꯇꯧꯔꯒ ꯀꯣꯜꯀꯥꯇꯥꯗ ꯊꯥꯕ ꯑꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕꯨꯅꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯟꯂꯤ ꯋꯥꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯇꯣꯏꯁꯤꯅ ꯃꯥꯡ ꯐꯝꯃꯦꯗꯅ ꯖꯟꯇ꯭ꯔ ꯈꯣꯡꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯨꯡꯁꯤꯗ ꯃꯉꯛ ꯂꯤꯛꯁꯜꯂꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯈꯛꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯒ ꯁꯥꯎꯟ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯅꯠꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯟꯋꯥꯟꯇꯦꯠ ꯁꯥꯎꯟ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯗꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯌꯥꯝ ꯍꯥꯟ ꯆꯦꯛꯁꯤꯜꯂꯤ ꯑꯗꯨꯒꯅꯦ ꯉꯟꯅ ꯂꯧꯕ ꯌꯥꯗꯦ ꯂꯥꯁ ꯁꯣ ꯂꯣꯏꯔꯒ ꯃꯩ ꯁꯨꯅ ꯐꯪꯗꯕ ꯄꯨꯡ 8ꯗ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯁꯤ ꯁꯣ ꯂꯣꯏꯌꯦꯕ ꯃꯇꯝꯗꯨꯗ ꯃꯩꯗꯨ ꯈꯔ ꯀꯟꯈꯠꯂꯀꯥꯟꯗ ꯄꯨꯡ 8 ꯍꯦꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯔꯦꯀꯣꯔꯠ ꯇꯧ ꯆꯠꯂꯝꯃꯤ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯁꯩꯁꯤ ꯑꯃ ꯁꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯕ꯭ꯔꯤ ꯋꯥꯔꯗ ꯈꯨꯗꯤꯡ ꯁꯤꯜꯂꯒ ꯑꯗꯨꯝ ꯁꯛꯄ ꯌꯥꯔꯦ ꯑꯩꯅ ꯄꯥꯝꯗꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯅꯟ ꯁ꯭ꯇꯣꯞꯇ ꯅꯟ ꯁ꯭ꯇꯣꯞꯅꯤ ꯅꯟ ꯁ꯭ꯇꯣꯞꯁꯤꯗꯅꯦ ꯑꯩꯅ ꯈꯔ ꯐꯖꯔꯦꯅ ꯈꯟꯖꯕꯗꯣ ꯃꯗꯩꯗꯨꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯂꯤꯁ ꯑꯃꯅ ꯑꯁꯣꯏꯕ ꯂꯩꯔꯦꯅꯦ ꯑꯩꯒꯤꯗꯣ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯁꯣꯏꯈ꯭ꯔꯕ ꯃꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯤ ꯁꯣꯏꯗ꯭ꯔꯕ ꯑꯗꯣ ꯃꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠꯀꯤ ꯀꯔꯤꯒꯤ ꯑꯋꯥꯕꯩ ꯃꯁꯛꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗꯩ ꯆꯠꯄꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒ ꯂꯣꯏꯌꯦꯕ ꯀꯌꯥꯝꯅ ꯂꯦꯕꯔ ꯊꯥꯗꯈ꯭ꯔꯕꯅꯣ ꯑꯗꯨꯗꯤ ꯑꯥꯔꯇꯤꯁꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯇꯤꯛ ꯆꯞ ꯆꯥꯕ ꯃꯉꯣꯟꯗ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯐꯪꯉꯝꯒꯅꯤꯅ ꯈꯜꯂꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯑꯃꯗꯤ ꯂꯩꯌꯦ ꯀꯦꯀꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯋꯥꯍꯩ ꯌꯥꯝ ꯁꯣꯏꯕꯩꯁꯨ ꯈꯤꯇꯪ ꯁꯣꯏꯕꯩꯁꯨ ꯄꯪꯍꯟꯗ ꯍꯜꯂꯤꯗꯅ ꯃꯗꯨꯅ ꯀꯔꯤ ꯀꯥꯏꯔꯛꯀꯦꯕꯨ ꯚꯥꯞ ꯔꯁꯇ ꯊꯃꯣꯏꯗ ꯁꯛꯄꯗꯣ ꯃꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯇꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯇꯥꯎꯔ ꯂꯩꯔꯅꯤ ꯑꯩ ꯉꯁꯥꯏ ꯑꯁꯣꯏꯕꯗꯨꯅꯅꯤꯀꯣ ꯑꯩ ꯁꯛꯇꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯑꯃꯨꯛ ꯑꯅꯧꯕ ꯑꯃ ꯆꯠꯅꯔꯛꯏꯁꯦ ꯀꯣꯟꯅ ꯁꯦꯝꯁꯦꯕ ꯃꯀꯣꯛꯇꯩꯅ ꯂꯣꯏꯐꯥꯎ ꯂꯣꯏ ꯁꯛꯍꯟꯕ ꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯆꯠꯅꯔꯛꯑꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯀꯦꯁꯦꯠꯀ ꯌꯥꯝ ꯂꯧ ꯃꯇꯝꯗꯣ ꯑꯁ ꯃꯗꯨꯗꯤ ꯀꯩꯅꯣꯅꯦ ꯈꯤꯇꯪ ꯁꯣꯏꯕꯩꯁꯨ ꯑꯃꯨꯛ ꯍꯟꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯏꯁꯩꯒꯤ ꯐꯖꯕꯗꯤ ꯈꯔ ꯃꯥꯡꯉꯦ ꯉꯁꯥꯏ ꯃꯨꯠꯇꯣ ꯏꯆꯦꯃꯁꯤ
isai sak paure duga ihana na performance ka pirak paugi base 19 kaya gi perda madugi tanjano tai bi performance si akhoi gi matam isai si ko akhoi gi masigi platform ama semna na bu hotna rak pase masida aiga syam tamo phulen arangum tamo somorendo tamo pahari ko moi meyam sina kaino Arian Hall sida attempt tawbane matam isai ngaktagi kaino ama function ama masai sida ai si ihan hana madai da moina puthokpi bani adu isai su ne ama dai hena ga pha ponte da matam da isai I ba sura pa ihan hana isabu Miyam mang de introduce tau kiba an isai se kari ga oi isai me record to ikai tv lairang gi mapu ni tamo phulen gi chema waru bi badi ade yam lan lobi ra ga madu gi sei do amtang recall tor ga matega matang ngang bi ra ga di akhoi gi program si hena interesting oi ga na manghalanu khanau si ya kitang matega matang lokhat bi please ikai tv lairang gi mapu ni Mangunda kathokraba punsisi maginin hayaba ngamjade ikai tibi lairangi mapukni na kongsida isai dumak nindana dumak lei aduga ngasi nau na mukta basida isai dugi mahau inau no na muk taste dumak phangena loje manipura Manipuri film gi singmo khong zel train am la pase masida aise badi Manipuri film mata Manipur hai sidum yawi rak pra ise sakiba mata Manipur sida ai solo ani ro ise amani solo ani se tha ne aduga lap na lot na layu right asam nungsi be se ngak tane ado masi khoi gi I mean panjare ko I ga sham na music director oyeba ko aduna mana haibirak pani matam du dai iya da thabak tawre ko ai isanupa ahansi po eba Vikram po ai ga na haibirak pada ai se shuti lawraga chatle recording se aduda yang nungsi ko ai riba mata Manipur gi khoi gi tha bung to na do khoi gi lori angang nau them sei nau sum sei ne bo na si so du ino nori thabal phaba hing sing da mama sing na masabu nangal da porga khutna po yairaga nungsina tha bung to na se adumak saknari isimagi hairiba isai sigi mahau di matam chupagi oina isemana yeng lei khidraba tung na so adumak Manipur gi leihau da leimai da lengdan lehorga ne khali ai shu laibak phabane na khali ko kari nga saigi ai se yamna romantic oiba isai se ai khara sakpa che khara pamde ko adai du da adugi isai du tawba do film gi yada banina mi gi story du na demand tawri banina adugumba di adum sakpa ko aduga isemada akhoi gi mai ge de su matang sida demand hairaga ga nom ning sing jare isai simak mateka matang ngambiyo tha bung don hari se masi matang na demand am tak tawjau ge ai amma oina matam Manipur gi ne aina yamna thagat ning ba mi layeba adui maram dahan ai wari li karam manamohon hoi mum cha jo hai si ado magi maram da nang adum taram mani ai taji mana Manipuri film noi kai tawre kai mama na waja film leitab ado mana Manipuri film nam ge kai taw pasta mahuret kumbam tawe mai da khoi se kau da na chatle adai du da mana hai masi han ba Manipuri film ni koi na taw police ana yaragadi ai ngonda mating pangbiu paisa nung sati ai piba ngamjaroi mayam na dum pangbiu hayaba ada mayam punama akhoi soi tawe soi si tawra kanda kanam ta paisa logde tangi Manipur se isai gi recording di fal daw gi recall kata Kolkata tan hoi ise mo gi chat pire ko as yang ko le bire yang ko le ada ne karam na mo ni ko slay gi dare ay na may bungo ko ada
मागिने गट्से अखोई मेथै चोप यादे मोइना तौ फिल्म अमा प्रोड्यूसर अमा तौ याबसे आई लोई तौनी सिनेमा मा हाइसे अदुनने मदली इबा नि इबा इंस्ट्रूमेंटलिस्ट सिंगदो ए आर्टिस्ट आतनेबा हाइदि तबला येरे माइ मथक लेत्रबा था दगा येइबा नुपादो माइ मथक लेत्रबा तबलिस्टनेबा अदगी वायलिन खोंबा करी करी मयामसे लोइनबा अदुगा बाल सरायना कोई रेडियो द सुमाय लॉन्ग प्ले याम लाइबनी मासी इंस्ट्रूमेंटल कंपोजर नेबा इंस्ट्रूमेंट की कंपोजर नि बाल सराय से मानी था द खोमिदो ओ अदुना मा लाक मतम द मागी शेबुक सिंगसिना जंत्र सेमग्रनी थांजन द ओजा दु फमगा लोरे अदुना मसक न फजबनी को अदुना अदुमाय तौदना माइबुंगो कैनुसी अमुक जासे गटसमनी अदुगने अखोइदा करि हाय युम मथक मखा मा पुलप लौरी मिसे था मुक्से कोलकाता दा रासबिहारी एवेन्यू रा कैनको ए काव रासबिहारी एवेन्यू और मान मदुदा पुजारी थमनी अदगी हेल्पर थमनी फिसुबी थमनी अदो हायंगो आई कैनुमता हाइजगे मयाम पुनमा आई मसी हम लेनिंग दन लैबनी नंगना हंगपा होय अखोइगी मणिपुरी नुपी सिंगी इरुजबदा फनिक फिरोनसे लोइना तुमगा सुदुगा सुदर भावदा फौतुक्तन को तौहिदन को अदुना ngasi adum irujaba mafamduda fironsin loi thambiramu haida tawragane fi bhawba akoina sepa fi bhawba moina suhalle ade akoi nungthin si akoi chaningba puno pigani ada aidi isanu pa mayam tanga bikramsi mathakta ani sigraga ma si hingbane ba aduna aina hai mai bungo ai paisa de lojaro do isa di undu umba ngamoy ai isai ticket ka piu ko ai mi amaga ma ticket noi moi pabung ga chatle ba adu mai tawi adagi ne kai thin ga da amu ngasi di kaino mayam kaino jamuna ga ai ga se han thuk toi ni isai recording loire ko adai da kaino tawiyu ngasi di marketing satpiyu haidana haire adai di askhoi ja haraure kai thin chasen ada akoi di paisa khare yaujabaduna laigane wakhande chacharimni ko aduga di mana mai makhada lebe assistant producer ama kaino mana kaino garim da tawraga mana mamang thamaga chatlagan akoi di khangdamina poto asing puthoro asik chu lai aduga ne paisa jang ta khoi pi ke ya masai mai bungo amum chasina mana loina silaga paisa moina pian ba ya de nang na amum chawi family se matam se sel pai maming sakki male samu ga em loira mi gai koi ma gi pham ga se hiang lam da ga yam le jam yan no kai no to bani ado mai to dana adai ji kai ne pot lai ba se paisa se moi pu thuk toi ni na ko adagi ngasai gi maya Bengali ni mana loina ba paisa se bill tawaga man sa pi ba adai jamuna di khangdana aham na ma di kai kai khayam lai ruram di ai di khare lai hodi ba adai jamuna di am chamme am si jamuna si ko ma su ji kai sanai ni hai ai hang ba chat lo re adu da kanu tawri ma di khayam lai gre ba ko paisa to loina moi ji ki assistant producer du na loi pi gre ba ko adu mai tawdana onthok na mana maitei akhoi chopa yate haina tawraga director di Bengali ne ba ko aduna Bengali khangbadi ega syam ni na moigi Santiniketan gi product ni na ko aduna mana loina pau se phauna ba aduga yum chaura serial tawni ko aduga yam nungai ise mana siguma marik chumba haugiba 1970s period ki wari me ama mai khoi danga si 71 ni hoi aduna sigumba wari singdu mitamu nauna sangsang holli adugi matamdu di se mogosi yang launa koi inkhalakliba chang agalakliba aduga khudingmak tawge da ngam bagi adugma pangal thauna babu leiru matangni aduga ani suboina kogi matam manipur se masi sei saklaba
ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯀꯔꯝꯕ ꯐꯤꯜꯝꯒꯤ ꯑꯃꯨꯛꯀ ꯄꯥꯏꯈꯠꯄꯤꯒꯦ ꯃꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝ ꯀꯣ ꯑꯗꯒꯤ ꯀꯣꯝꯕꯤꯔꯩ ꯑꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯑꯗꯩ ꯄꯥꯎꯈꯨꯝ ꯑꯃ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯐꯤꯂꯝꯒ ꯅꯝꯃꯤ ꯑꯗꯨꯗ ꯑꯩ ꯇꯥꯡꯈꯨꯜ ꯏꯁꯩ ꯑꯃꯁꯨ ꯁꯛꯍꯜꯂꯤꯅꯦ ꯃꯣꯏꯅ ꯀꯩꯅꯣꯗ ꯏꯔꯒ ꯀꯣ ꯑꯗꯣ ꯅꯧꯕꯥꯅ ꯉꯁꯥꯏ ꯍꯥꯏꯖꯍꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯨꯡꯇꯣꯟ ꯍꯥꯏꯔꯤꯕ ꯃꯇꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯁꯩꯗꯣ ꯑꯗꯨ ꯑꯩ ꯑꯃꯨꯛꯇꯪꯒ ꯅꯧꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯃꯇꯦꯡ ꯑꯃꯇꯪ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯊꯥꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒꯤ ꯇꯥꯜꯁꯦ ꯃꯥꯒꯤ ꯇꯥꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯃꯩꯇꯩꯒꯤ ꯃꯣꯏꯒꯤ ꯃꯄꯥꯟꯒꯤꯗ ꯂꯩꯇꯕ ꯄꯨꯡꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯔꯨꯄꯛ ꯀꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯁꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯁꯛꯎꯕꯗꯅꯦ ꯄꯨꯡ ꯌꯩꯕꯁꯦ ꯆꯥꯟꯅꯗ꯭ꯔꯗꯤꯅꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯁꯩ ꯁꯛꯄ ꯌꯥꯗꯦꯕ ꯃꯥꯒꯤ ꯇꯥꯜꯁꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯩꯅꯤ ꯊꯥꯕꯨꯡꯇꯣꯟ ꯉꯥꯂꯤꯆꯦꯛꯅ ꯅꯣꯡꯃ ꯊꯋꯥꯟꯃꯤꯆꯥꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯌꯦꯡꯂꯤ ꯏꯆꯦꯃ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯍꯪꯉꯛꯄꯁꯤꯗꯕ ꯊꯥꯏꯅꯒꯤ ꯃꯌꯥꯝ ꯍꯪꯉꯛꯑꯦꯗꯣ ꯑꯗꯨꯅ ꯃꯤꯠꯇ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯦꯀꯣ ꯃꯤꯠꯃꯥꯡꯗ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯌꯥꯝ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯃꯅ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤ ꯇꯧꯕ ꯃꯇꯝꯗ ꯍꯤꯟꯗꯤ ꯐꯤꯂꯝ ꯌꯥꯝ ꯑꯐꯥꯎꯕ ꯁꯣꯂꯦꯗꯣ ꯇꯧꯋꯦꯕ ꯁꯣꯂꯦꯁꯤ ꯃꯤ ꯌꯦꯡꯗ꯭ꯔꯤꯃꯤꯅꯦ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯗꯣ ꯑꯩꯈꯣꯏꯒꯤ 6-7 months silver jubilee ꯁꯥꯡꯅ ꯇꯧꯋꯦꯕ silver jubilee ꯑꯣꯏꯈꯤ ꯑꯩ ꯈꯪꯖꯩ ꯁꯣꯂꯦꯁꯤ ꯁꯤꯔꯕꯅꯤ ꯎꯠꯈꯤꯗ꯭ꯔꯦꯕ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤ ꯍꯦꯛꯇ silver jubileeꯒ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯁ꯭ꯇꯦꯖꯒ ꯀꯧꯈꯠꯇꯅ ꯐꯦꯂꯤꯁꯤꯇꯦꯁꯟꯒ ꯇꯧꯋꯦꯕ ꯑꯗꯩꯗꯨꯗ ꯅꯣꯡꯃ ꯃꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯎꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯤꯡ ꯄꯟꯖꯔꯦꯀꯣ ꯂꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒ ꯅꯔꯥꯟꯒ ꯑꯩꯒ ꯁ꯭ꯌꯥꯝꯒꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯏꯃꯥ ꯀꯩ ꯊꯕꯛꯀꯤ ꯐꯤꯗꯥꯒ ꯊꯥꯗꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯁ ꯏꯕꯦꯝꯃ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯁꯤ ꯄꯩꯁꯥ ꯇꯣꯡꯉꯦꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯄꯩꯁꯥ ꯐꯪꯗꯕ ꯚꯦꯂꯞꯇꯅꯦ ꯄꯩꯁꯥꯁꯦ ꯍꯥꯞꯄꯒ ꯀꯥꯎꯔꯦꯀꯣ ꯑꯩ ꯐꯥꯛꯑꯒ ꯌꯦꯡꯕ ꯀꯩꯅꯣ ꯇꯧꯗꯦ ꯋꯥꯔꯤ ꯁꯥꯗꯅ ꯑꯗꯩꯗ ꯄꯩꯁꯥ ꯈꯔ ꯈꯔ ꯂꯣꯏ ꯊꯨꯡꯉꯦꯕ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝꯒꯤ ꯅꯪꯗꯤ ꯆꯠꯂꯤ ꯇꯥꯛꯂꯝꯗꯅ ꯑꯗꯣ ꯀꯩꯅꯣꯅ ꯇꯣꯝꯕꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯐꯖꯩ ꯑꯁ ꯇꯣꯝꯕꯒ ꯕꯦꯗꯔ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯇꯣꯝꯕꯅꯦ ꯕꯦꯗꯄꯇꯤꯅꯦ ꯔꯥꯁꯤꯅꯦ ꯑꯁ ꯔꯥꯁꯤꯁꯨ ꯐꯖꯩ ꯍꯩ ꯃꯤꯠꯇ ꯁꯪꯁꯟ ꯑꯣꯏ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯐꯤꯂꯝꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯨꯊꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯄꯨꯊꯣꯛ ꯃꯁꯤꯅꯒ ꯁꯣꯛꯕ ꯌꯥꯕ ꯀꯩꯅꯣ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯒꯤ ꯅꯪꯅ ꯑꯗꯨꯒꯤ ꯐꯤꯂꯝꯗꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯃꯒ ꯇꯝꯕꯒꯦꯕ ꯀꯩꯅꯣꯗꯣ ꯍꯦꯔꯥ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯁꯤ ꯃꯣꯏꯅ ꯄ꯭ꯔꯤꯟ ꯀꯥꯔꯠꯁꯤ ꯁꯦꯡꯗꯣꯛꯇꯅ ꯑꯃ ꯇꯧꯔꯦꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯣ ꯀꯥꯎꯔꯦꯕ ꯀꯔꯤ ꯀꯔꯤ ꯐꯖꯕ ꯌꯥꯎꯈꯤ ꯀꯩꯗꯧꯒꯤ ꯀꯥꯏꯗꯣ ꯑꯗꯩ MSFDC-ꯁꯤꯗ ꯎꯠꯄꯁꯤꯗꯗꯤ ꯀꯔꯤꯅꯣꯅꯦ ꯃꯌꯦꯛꯅ ꯁꯦꯡꯕꯅꯦ ꯑꯗ ꯑꯩꯅꯅꯦ ꯅꯧꯅ ꯃꯣꯏ ꯔꯤꯄ꯭ꯔꯤꯟꯠ ꯀꯩꯅꯣ ꯇꯧꯕ ꯄꯨꯅꯦꯗ ꯁꯦꯝꯃꯦ ꯍꯥꯏꯌꯦ ꯄꯩꯁꯥ ꯌꯥꯝ ꯂꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯕꯪꯀꯅꯤꯗꯅ ꯗꯥꯏꯔꯦꯛꯇꯔꯗꯣ ꯑꯗ ꯑꯩꯅꯅꯦ ꯅꯪ ꯑꯗꯨꯏ ꯐꯤꯂꯝꯗꯨ ꯌꯦꯡꯗ꯭ꯔꯤꯕꯣ ꯑꯩ ꯌꯦꯡꯉꯦ ꯀꯌꯥ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯕꯪꯀꯁꯤ ꯊꯥꯒꯠꯂꯦꯕ ꯑꯩ ꯌꯨꯝ ꯂꯥꯛꯑ ꯇꯦꯂꯤꯐꯣꯟ ꯇꯧꯋꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯝꯕꯥꯜꯅꯨꯁꯤ ꯍꯥꯞꯇꯣꯏꯅꯤꯗꯅ ꯃꯁꯩꯗ ꯃꯥꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯁꯦ 5 ꯇꯧꯔꯁꯨ ꯅꯣꯏ ꯀꯝꯄꯨꯇꯔꯅ ꯀꯔꯤꯅ ꯂꯤꯁꯤꯡ ꯊꯣꯛꯍꯜꯂꯦꯗꯅ ꯃꯥꯅ ꯃꯤ ꯃꯌꯥꯝꯁꯤ ꯅꯦꯛꯇꯅ ꯂꯩꯕꯥꯛ ꯍꯣꯟꯕ ꯇꯧꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯕ ꯑꯩꯈꯣꯏꯗ
kano yeningbaba pakchadabase yaw-yawdaba hoi artist khudimak magi tawi wa actor fajan tawdo adaida ainane aina bangkata tawe as bangka ai film isaisi phanayam sae yari pok thambal nuda nangi direction lai isai sakpa phangjabase masuk ngai lai hitare ahalgi mata moirabi chemada aina hanjan request tawjaba isai sagan jaba haji pablangjan boina thokadra kan de ngasi gi khudong chabase punsida pagna la kadaba natabanina ise mana ngasi lembirlingai sida ngasai lamja par shurangi nangdi chatli taklam dana gai to bodo madu su tani ita manja ka de chatlani haiba kogi yaribok thambal mi sei du su tani nangdi chatli taklam dana aigi thawai oiriba nangdi chatli taklam dana lora nusigre ai ma pawda ko yam emotional oi tu chungam phawi mitai pi ta gi tawe ai control tok jarabani aina ne isai saktabagi maram ama layaba ko aina sakningba yoningba do haibati ngamdabado adugi chami nungai tabado adumapu sakto ka maga makata ba ekhogi lakadarba generation ke anasu sumaina manipur gi laimaida matik chabi ekhoina khwaidigi na ira charibi saisakbe ma normal lerami habado madu khanghobo isano lai thamjani ada aina warim lige nangna de aise pa tha pi tawise ada warim lige akoi office tak ki gene nam leiram do transmission executive mana duty officer ni na mana aigi radio da record ka sungkhong se mana marking tawidana adaida ain tholak pasida program lo re tholak pada iche nang se nganna pokman khareda ma haini ko nganna pokmal le nang hujika pok madi nang thengdana pokchar magadi hena popular oidana he aduna ai yadrisi aduna ai kaktuisi habi aina nganna ubagi laibak phabane ba akana thengthabada aina uradi ai sei kana tabi doino hema ai laibak phabane mi mayam thoktring ai do isai khara sahoba adumaina khandokpa su aduma phajai acheng bane ai gi thamoina haibani se ai kanu na positive thinking adune ba ai akaina matam du da ne hujiki angang sing la ngakri mi theory su practical su moina khangda ba lekte haita ba lekte aduga ai nungai ta ba manne moi se khara hai ra oja sab yam aduma bu ise mana saklam meba miam da pyramid kudol presentation masi gi chang ke dong su yor kani ha basimati mang de ise election le biri edana ai hajin jabana chade aduga ada labor thada ba aduga yamne struggle tor pase masi hausikan nge ngang sing amde su tawde amaro adu di tawram mani ai ni tawdri tawde hausikan nge tawdre aduga ise ma dai hajin ba mana radio da ise ma hoina ngang thorak ba khonthop kholai khonda se pronunciation che asuki matik chumme aduna matam amada radio da ngang ba wise na final ne masida haigiba akogi khonthok se masi khwaidai chumma bane na mayam gi tamnaba moiramme ba ko adu huskan gi horei ba ngang sing and houses sing maroina rimfal daga leiri se makoi si madugi do's and don'ts dege koi ji kano ethics jurisdiction mayam do inga ngak ta ba aduga koi loan gi nat puta bai se irei ta dong do je be ke mod lebi masi ai haigi ai su kai su haiba natte adai du da ai gi laibak phaba ma aina Bengali medium da lai tam hoba ai class 6 phaba mai te lon tamakti Bengali medium da tamai ba aduna ai gi laibak phaba ni Bengali school sida moigi style moigi mawo moigi apamba moina ngaujaba mayam se aingunda kaino tawkiba changgiba haitare ko ai iba haijadaraga su shairing pami ai lairik paba pami ko bapo ba ada masigumba mayam se aina pronunciation da su Bengali da pronunciation se so je ahumari lai ko
쇼기 쇼만에 단티 쇼만에 고 아저기 달베 쇼만에 무다이나 쇼 마리시 쇼 마리시 캐나바가시 거의 얌나 혼자라가 나오니 아두가 잉글리시기 와해 아마 야우럽 마탐다 잉글리시티 타이나 거의 담나빠다디 프로나운시에이션제 가이슈 좀 본데 hꯧjikti masida oina tamna bhau lai aduma poise ma wei radio de lerak panina isana suki matik madu ki dangda jackson jaba adu e kamai tawi khangra dictionary sida ai horen di english wahi yawa sentence am paduri hairati ai dictionary da kamai pani haiba sigi pronunciation yawi dana mashi ai hajana yang horani yenga kanda adumaina hotna jai ai no hotna ise mo hoigi makata na lakse wa khoi gauda ise mo hoigi matou tamjaraga ka karai da kari makoi gi haiba gi khudai fajaba mayam madu loksin jarapani khoisu adagi amu hujik se anova angang sini yam soiba amanane akoi gi maitei ron sidi arum ayang ne aduna arum ayang si soidana ko pau tabadane pau sinamaro na sabon thaudu ngai do koi ahandi khara tapatani ngeba adun masida arum ayang si saranga toranga kai ba kai do akoi khongangi maminga se saranga toranga yumna ka gasu aramba ke no mayam adagi ijema radio da akoi gi service to gi rakhiba joint or kibase 19 kya do ki ai si 1964 da be pastor redana adagi di kano parikha se haidok tin de little flower do oja oi gera na highlight nupi ma ama han oja oi jan adai da aina ama oi ge ne ai oja yam pa me bai si ada oi ge ne na little flower da sahi ani mo ja oi rame class 7 dai na 10 phau ba manipuri lawe ba manipuri tamak ponti ko adubu matam du da aina se sairing ama ai horen class 19 mai hoving akani little flower angang se even bisang english tambiri do ai gi satri ni wai be saka do adai da kain sina aina sairing ama horen taktore ne ai masi ojamina ke tong diam lui ba ko ada aina laibok phaba mk binodini laire aina hang pangam jaba adagi ayek panggi sham sundor maming tare dana isema so ayek pam ni ko aigi uncle ahan ne sham sundor haisi ayek pam sham sundor pabung da chatlaga hangni aina ada horen di aina apawa santa uin ko ada di khangda bam yawe ba ada mk binodini kari haige bo hai nang do telephone tawra hambi siran he hambi uran ne ai as yare ni khame ko ada adu mai tawduna ai si little flower da oja oira kan sida sandam gi baba go par ne sudhir ne la agan ne radio da nang program khare tawro la ko la e radio sida yam tawning lai ba ada yam tawning ne lai ba sida da nupi thorong ga angang thorong ga taw hai ba ada ai di oja oiru re aduna nuti la pa di ngamoyo edi migi sahi sudri bato marak ta to ke hai bato adai da moina hai thangje numit ka yumja kai saga sidam la o hai ba thangje sina no mai jingi angang thorong ki ko adai da aina mu school gi moi gi kai ngodu da sister superior du da ai sumainai thaba ama macha ma tawdore ai gi routine se kitang semdo piwa haidana yimja kai saga kai ngoga se ai ka dare thangje ka se adagi di radio da changne radio da changba kan si da ke nambu dm college da history gi me class song hang ene aju chung tamning ne isia mathematics ka history ga hang oja gang gu me se koi tambi re ba adai da ai si radio da su tawre matam ro cycle ni do kwa ka chen do oja oi bong chali radio dong chali me mung tamning ming ngong challe adai di kai no tawre MEC tamme ai sahim tamme ada ai lai bak thi ban ai ME oi gen dok ning mane ba loisin bigi draba Guwahati da go back foreigner tong na bengali ya ma sami na halak pa to kai no ne kai no ba si bengali chhatra singh se kai no
maku umpai maku umpai lo dolan up 3 story de galang thamjani moi boys hostel de ga adai di parikha do ngai thok khare ba adai di radio da dum ngau khare ai to e radio da adai dum lai khare adai gi lai ba si ai aham ba da casual loina lai ba ne matam du da lupa cham yang khai phangi do yam sawi cham yang khai do lem ba ja ni ado cham yang khai khak phanga taw ba da adudi ahan ba da announcer oina chanbire aduga seishakpi amoina adudi hana adudi Guwahati da lai ngai dai pass tawre mamang dagi ne Guwahati da lai ngai dai approve tawre ada audition se Guwahati da gi thola ado performance bi base Guwahati da chalaga pibi bradi adu hek ne ai akoina pass taw si tawrakanda sida dum lae imphal da matam de recording tawge facility lairamde live ma go hꯧjik ne ai laiba phabane ai sei khara ai amon su saktare adubu ne tip se laitam ni na ne live ma thani ai ni sing jarak bai sei ma jam jam churu kungi nong na tawdo thangjong kora ke as madu gi sei du ma so suki mate phajagi bai sei ni kaino tawi nong ju tha kuding ge dum thamoi sida ting ting ban ba dum chong thorak bai sei nang na ne thangjong kora se mai sei se palak padane akhoi kaina ba gi sei sida ne thangjong kora ko yauti ma top ni ai wakhanda ai sei di nang ji sa oi da yam ta phade da na thangjong kora gi sei di chi pha pha mana phajaba si masjid kaya thokna segai biramle ai gi aroi ba pungsi wari ko ado adagi amanna nangi napal gi kallabatin khangna singai biramle ai gi thamoida yam phajagi bai sei nga tani ada ichi mana khwaidigi pamjaba lyricist kana kana oi ge de matam as adu hairadi thangjong kora ko ai ga jayanta adagi tamo phulen chu as mai di ta manu hutpani phulen gi na khu ijal amni adai arambam gi tamo sara ko adagi kaino konchabai bochau matam gi mani mai rembam adagi soraren ga ju ichi mana ai ge thenautre mai yaudde ado ichi mana radio da maroi na gi matam isei sing saglak padaga punna ko singer ko duet singer oina sarugya min ke badaga kana kana hena khuloi ki ba nungai ki ba loina badaga oi ki ai si hai si ni ne isai su isak sak tan ni ai si lai bak phabani ai lai bak phai loi ko manipur da huji huji phau ri ba phauram ba mayam se duet sak ba lon thang ho ba ai gi han han ba punsi gi duet sak pa se sabon se inja kuma oi kani sei oi ki duna madu theater gi ni competition mi radio da thoponte radio da thadu oga tawbagi record lo radio da thaba khoi gi na hawai drama competition tawbudo adui matam gi aduga kanu koi na volcano goi adigi joy kumar goi moi gi supan sangmi na ko dong ja joy kumar di film da sa edana lamja parsuram sa e kobirai sa e adai tamu pahari su yare puthabanu da ada ega syam su sakmin na re ega robindro sai ega mani rabindra sangi sakmin nai ega robindro su duet sakmin nai ko ado kanu ga paung pahari ga sakmin na ki ba kwadigan popular oi besen kari kari oi ke ado di kainu ni ne jai puk thambal nu natro elam tai nungsi charong chumbi kai to yam phaja bai sei ni nungsi charong chumbi mi gi machawi bi ha sei yam phaja hojik su dum no joy kumar ga di yam sae yam nungai ri ba mana ko matam du gi sei do hojik sagle ngasi ngarang da record to bai sei do na inau da no evergreen do aduga hojik manipur da sagna ri ba puthona ri sei sing se sahi am phanam de chatta ba adu matam du gi di asoge matik long lasting oi ba asi angak pa adu di matam na purak pani ko ma change admaina hai ga age akhoi india da su ji la taw gi sei si ari ba si akhoi di nu si da na ko hojik yang wana ta ba phange ba ning thau ka ba da moi ari ba sei myam khong ba do post thau nga si kai no akhoi se taw ri si moi a to chak na ne ko tar da gi sur da gi loina po ne ba thaina gi ka kano taw dre ba anawa putho ibani aduna hojik taw ri sina mayek ta khara henna
ꯍꯣꯏ ꯌꯥꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯎꯝ ꯏꯁꯩꯗ ꯅꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯒꯥꯏꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕ ꯃꯃꯜ ꯋꯥꯡꯕ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯕ ꯐꯪꯉꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗ ꯇꯥꯟꯖꯥ ꯑꯃꯅꯤ ꯑꯩꯅꯅꯦ ꯃꯤꯅꯗꯤꯅꯦ ꯇꯥꯅꯤꯡꯉꯣꯏꯗꯔꯥ ꯍꯣꯏ ꯔꯦꯗꯤꯑꯣꯗꯒ ꯆꯪꯗꯅ ꯈꯔ ꯈꯔ ꯇꯧꯔꯛꯄꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯗꯤ ꯏꯃꯥ ꯑꯍꯨꯝꯅꯦꯅ ꯈꯜꯂꯦꯕ ꯑꯩ ꯑꯄꯣꯛꯄꯤ ꯏꯃꯥꯅꯦ ꯏꯃꯥ ꯂꯩꯕꯥꯛꯅꯦ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯌꯥꯝ ꯅꯨꯡꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯁꯦ ꯑꯩ ꯏꯃꯥꯅꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯆꯪꯉꯨꯕꯁꯤꯗ ꯄꯨꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯅꯦꯕ ꯑꯗꯩ ꯑꯩ ꯂꯥꯏꯕꯛ ꯐꯗꯅ ꯑꯦꯅꯥꯎꯟꯁꯔ ꯗꯥꯏꯔꯦꯛ ꯑꯣꯏꯍꯧꯗꯕꯁꯦ ꯑꯦꯅꯥꯎꯟꯁꯔꯁꯤꯡꯁꯤꯗꯤ ꯑꯣꯟꯂꯤ ꯃꯥꯏ ꯈꯣꯡꯕꯒꯨꯝꯕꯅꯤꯗ ꯂꯤꯡꯀꯤꯡ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯕ ꯈꯛꯇꯅꯤ ꯑꯣꯟꯂꯤ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯎꯠꯅꯤꯡꯕ ꯑꯩꯅ ꯅꯨꯄꯤ ꯊꯧꯔꯝꯗ ꯂꯩꯔꯛꯄ ꯈꯨꯡꯒꯪ ꯊꯧꯔꯝꯗ ꯂꯩꯔꯛꯄꯁꯤꯗ ꯈꯨꯡꯒꯪ ꯊꯧꯔꯝꯒꯤ ꯑꯦꯒ꯭ꯔꯤꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯐꯥꯎ ꯍꯦꯛ ꯂꯣꯏ ꯈꯪꯉꯦꯗꯣ ꯑꯗꯒꯤ ꯗꯥꯛꯇꯔꯒꯤ ꯑꯅꯥꯕꯒꯤ ꯀꯣ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯄꯟꯆꯥꯌꯦꯠꯀꯤ ꯀꯣ ꯃꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯈꯤꯇꯪ ꯑꯣꯏꯁꯨ ꯌꯥꯎꯕ ꯉꯝꯕ ꯀꯣ ꯑꯗꯩ ꯁꯤꯅ ꯀꯔꯤꯅꯣ ꯄꯨꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ ꯑꯗꯨꯅ ꯏꯆꯦꯃꯅ ꯍꯥꯏꯕꯤꯕꯒꯨꯝꯀꯣ ꯔꯦꯗꯤꯑꯣꯁꯦ ꯑꯩꯒꯤꯁꯨ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯩꯅ ꯀꯦꯟꯁꯔꯅ ꯀꯨꯏꯅ ꯅꯥꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯔꯦꯗꯤꯑꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩꯁꯦ ꯔꯦꯗꯤꯑꯣꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯅꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯅꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯀꯣꯛꯁꯦ ꯂꯩꯁꯜꯂꯒ ꯂꯩꯕ ꯑꯗꯨꯅ ꯍꯌꯦꯡ ꯁꯤꯈꯤꯕ ꯃꯇꯝꯗꯁꯨ ꯔꯦꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯩ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯅꯦꯅ ꯆꯠꯈꯤꯗꯧ ꯃꯥꯜꯂꯤ ꯏꯆꯦꯃꯁꯨ ꯁꯣꯏꯗꯅ ꯔꯦꯗꯤꯑꯣꯗ ꯍꯧꯗꯣꯔꯛꯄꯅꯤ ꯔꯦꯗꯤꯑꯣꯗꯃꯛ ꯂꯣꯏꯈꯤꯅꯤ ꯑꯗꯒꯤꯅꯦ ꯔꯦꯗꯤꯑꯣꯗ ꯍꯧꯈꯤꯕ ꯑꯉꯥꯡꯁꯤꯡ ꯀꯦꯖꯨꯋꯦꯜ ꯄꯨꯔꯝꯕꯅꯤ ꯈꯪꯗꯦ ꯔꯦꯒꯨꯂꯔ ꯇꯥꯕꯁꯨ ꯅꯠꯇꯕꯁꯤꯡꯁꯦ ꯅꯣꯏ ꯍꯧꯖꯤꯛ ꯕꯥꯂꯀ꯭ꯔꯤꯁꯅ ꯀꯥꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯔꯤꯒꯥꯗꯣ ꯄꯥꯎ ꯄꯥꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯄꯥꯔꯝꯃꯤ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕ ꯔꯇꯟ ꯔꯇꯟ ꯀꯥꯏꯗꯣ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯗꯨꯒꯗꯣ ꯄꯥꯎ ꯄꯥꯔꯝꯃꯤꯅꯤ ꯀꯣ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯈꯣꯡꯗꯥꯐꯝ ꯑꯍꯥꯟꯕ ꯈꯣꯡꯗꯥꯐꯝ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅ ꯁꯤꯟꯅꯐꯝ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨꯅꯤ ꯃꯥꯅꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯑꯩ ꯁꯥꯟꯅꯖꯅꯤꯡꯕ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯁꯥꯡꯖꯤꯜꯂꯛꯂꯕꯅ ꯏꯆꯦꯃꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯋꯥꯍꯪ ꯈꯔꯗꯪꯒ ꯍꯪꯖꯒꯦ ꯏꯆꯦꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯣꯏꯈꯤꯒꯗꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯑꯩꯁꯨ ꯆꯠꯈꯤꯅꯤ ꯏꯆꯦꯃꯁꯨ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯃꯇꯪ ꯊꯝꯂꯝꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯃꯣꯔꯇꯦꯜ ꯑꯣꯏꯕ ꯂꯦꯡꯗꯅ ꯑꯃꯣꯔ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯆꯦꯃꯒꯤꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯊꯝꯕꯤꯔꯝꯃꯦ ꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯗꯣ ꯏꯆꯦꯃꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯅꯧꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯤ ꯁꯦꯝ ꯁꯥꯕꯤꯈꯤꯕ ꯃꯈꯣꯏꯒꯤ ꯅꯧꯅ ꯄꯨꯊꯣꯛꯄꯤꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕ ꯀꯅꯥꯒꯗꯤ ꯂꯩꯈꯤ ꯁꯤꯃ ꯑꯁ ꯑꯗꯨꯒꯤꯗꯤꯅꯦ ꯌꯥꯝꯈ꯭ꯔꯦꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯋꯤꯛꯅꯦꯁ ꯑꯃ ꯂꯩ ꯀꯩꯅꯣ ꯑꯩꯁꯤ ꯏꯃꯥ ꯃꯁꯛ ꯈꯪꯍꯧꯗꯦ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯩꯁꯦꯀꯣ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡ ꯑꯉꯥꯡ ꯊꯧꯔꯝꯗꯒ ꯌꯥꯎꯒꯦ ꯂꯥꯛꯄꯁꯦ ꯑꯗ ꯑꯉꯥꯡꯗꯨ ꯇꯦꯂꯦꯟ ꯂꯩꯔꯝꯃꯦꯅꯦ ꯃꯥꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯩꯅ ꯄꯦꯜꯂꯕ ꯅꯨꯡꯉꯥꯏꯔꯕ ꯑꯗꯨꯗꯤ ꯃꯃꯥ ꯈꯪꯗꯦ ꯃꯄꯥ ꯈꯪꯗꯦ ꯂꯥꯛꯏꯗꯣ ꯑꯩꯅ ꯅꯣꯏ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯕ ꯂꯩꯔꯝꯒꯣꯀꯣ ꯑꯩ ꯋꯥꯔꯤ ꯁꯥꯈꯤꯅꯤ ꯍꯥꯏꯔꯒꯅꯦ ꯃꯥꯅ ꯁꯛꯏꯕꯗꯨꯒꯤ ꯑꯣꯖꯥ ꯑꯃꯗ ꯑꯩ ꯊꯤꯟꯕꯤꯗꯣꯏꯅꯦꯕ ꯁꯤ ꯑꯉꯥꯡꯁꯤ ꯈꯔ ꯇꯝꯕꯤꯌꯨ ꯑꯗꯨꯅ ꯁꯦꯕꯣꯛꯅ ꯐꯥꯎꯔꯒ ꯑꯣꯖꯥ ꯃꯃꯤꯡ ꯐꯥꯎꯗꯣꯏꯅꯤꯀꯣ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯏꯆꯦꯃꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃ ꯏꯆꯦꯃꯗꯤ ꯍꯥꯏꯗꯣꯛꯄꯤꯅꯤꯡꯂꯣꯏꯗ꯭ꯔꯥ ꯈꯪꯖꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅꯗꯤ ꯊꯧꯅꯥ ꯐꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯏꯆꯦꯃꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯊꯤꯟ ꯉꯥꯟꯅ ꯂꯩꯔꯤꯕꯤ ꯁꯩꯁꯛꯄꯤꯗ ꯃꯃꯤꯡ ꯆꯥꯎꯅ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯀꯜꯂꯤꯕꯤ ꯄꯨꯁꯄꯔꯥꯅꯤꯁꯤ ꯏꯆꯦꯃꯒꯤ ꯄ꯭ꯔꯗꯛꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩ ꯑꯗꯨꯗꯤꯅꯦ ꯄꯨꯁꯄꯔꯥꯅꯤꯁꯤꯗꯤ ꯃꯥꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯥꯁꯤ ꯄꯤꯁꯛ ꯄꯤꯛꯅ ꯈꯣꯡꯖꯤ ꯁꯤꯔꯒ ꯇ꯭ꯔꯤꯅꯥꯠ ꯑꯃ ꯁꯛꯎꯌꯦ ꯀꯩꯅꯣꯗ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏ ꯊꯥꯡꯃꯩꯕꯟꯗ ꯃꯥꯒꯤ ꯑꯣꯖꯥꯁꯤꯅ ꯍꯥꯔꯃꯣꯅꯤꯁꯤ ꯏꯕꯣꯆꯧꯗꯣ ꯍꯥꯔꯃꯣꯅꯤꯁꯤ ꯌꯥꯜꯂꯒ ꯄꯨꯁꯄꯔꯥꯅꯤꯅꯦ ꯑꯉꯥꯡ 2-3 ꯄꯨꯔ ꯑꯩꯈꯣꯏꯗ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯔ ꯂꯥꯛꯏ ꯖꯥꯠꯅꯤ ꯑꯗꯩꯗ ꯑꯣꯖꯥ
ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯕꯣꯆꯧꯅ อืม ꯑꯉꯥꯡ ꯊꯧꯔꯝꯗꯧꯗ ꯏꯁꯩ ꯁꯛꯍꯟꯕꯤꯌꯨ ꯃꯥꯅ ꯏꯁꯩ ꯁꯛꯎꯔꯗꯤ ꯃꯤꯁꯦ ꯍꯦꯛꯇ ꯑꯣꯝꯃꯦ ꯃꯤ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯑꯝꯇ ꯁꯛꯎ ꯇꯥꯁꯤ ꯇꯧꯔꯒ ꯃꯥꯅ ꯍꯥꯔꯃꯣꯅꯤꯁꯤ ꯂꯥꯝ ꯐꯪꯄꯣꯟꯇꯦꯅꯦ อืม ꯁꯨꯃꯥꯏꯅ ꯄꯩꯊꯣꯛꯄꯤꯌꯦ อืม ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯏꯁꯩ ꯁꯛꯂꯛꯈꯤꯕꯣ ꯂꯨꯈ꯭ꯔꯕ อืม ꯁꯂꯤꯜ ꯆꯧꯙꯨꯔꯒꯤ ꯕꯦꯡꯒꯣꯂꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯦꯕ อืม ꯃꯣꯅꯣꯂꯥꯒꯦꯅ ꯍꯥꯏꯅ อืม ꯑꯁ ꯂꯨꯈ꯭ꯔꯖꯥꯠꯅꯤ ꯃꯥꯏ ꯏꯁꯩꯁꯦ ꯐꯩꯗꯅ ꯇꯧꯁꯦ ꯍꯥꯔꯃꯣꯅꯤ ꯈꯣꯡꯉ ꯂꯨꯈ꯭ꯔ ꯏꯁꯩꯗꯣ ꯁꯛꯂꯛꯑꯦ อืม ꯑꯗꯩꯗꯤ ꯃꯩꯇꯩꯂꯣꯟ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯍꯥꯏꯕ ꯄꯥꯝꯖꯗꯤ ꯑꯃꯨꯕ ꯖꯥꯠꯁꯦ ꯁꯛꯑꯦ อืม ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯁꯦ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯕꯅꯦ อืม ꯑꯗꯩꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝꯁꯦ ꯃꯥꯁꯨ ꯂꯩꯕ ꯃꯥ ꯊꯣꯛꯂꯛꯑ ꯌꯦꯡꯉꯤ อืม ꯑꯗꯩꯗꯤ ꯅꯪꯒꯤꯁꯤꯗꯤ ꯍꯌꯦꯡꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯔꯛꯑꯣ ꯑꯩ ꯁꯛꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯄꯨꯕꯤꯈ꯭ꯔꯦ อืม ꯑꯗꯩꯗ ꯑꯉꯥꯡꯁꯦ ꯌꯥꯝꯃꯦ ꯃꯤ ꯏꯕꯣꯆꯧ ꯄꯣꯔꯛꯄꯁꯦ อืม ꯂꯣꯏꯅꯕ ꯑꯩꯅ ꯑꯉꯝꯕ ꯒꯥꯏꯗ ꯇꯧꯏ ꯀꯣ อืม ꯔꯤꯁꯤꯀꯥꯟ ꯇꯥꯏꯕ ꯑꯉꯥꯡ ꯑꯃ ꯕꯥꯁꯤ ꯈꯣꯡꯕꯅꯤ ꯃꯁꯤ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯃꯗ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯑꯩꯅ ꯈꯣꯏꯔꯝꯍꯟꯗꯅ ꯃꯉꯣꯟꯗ ꯇꯝꯍꯜꯂꯦ ꯑꯗꯒꯤ ꯄꯨꯔꯅꯤꯃꯥ ꯒꯟꯙꯃꯅꯤ ꯀꯣ ꯑꯥꯔꯇꯤꯁꯅꯤ ꯒꯟꯙꯃꯅꯤ ꯀꯥꯏꯁꯤ อืม ꯃꯁꯤꯁꯨ ꯂꯥꯏꯔꯕꯅ ꯁꯣꯔꯣꯛꯇ ꯃꯃꯥ ꯃꯆꯥꯅꯦ ꯅꯣꯡꯃꯗ ꯑꯇꯥꯁꯦ ꯀꯤꯂꯣ 2 ꯇꯛꯏ ꯃꯥꯅ ꯃꯃꯥꯅ ꯇꯜꯍꯧꯔꯒꯅꯦ ꯌꯣꯟꯕ โอ้ย ꯑꯗꯨ ꯏꯁꯩ ꯁꯛꯂꯛꯄꯗꯗꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯂꯣꯏꯕ ꯅꯣꯠꯁꯤꯗ อืม ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯑꯣꯏꯈ꯭ꯔꯦ ꯅꯣꯠ ꯁꯪꯀꯤꯇꯣꯟꯁꯤꯗ ꯑꯗꯨ ꯏꯁꯩ ꯃꯥꯒꯤ ꯄꯥꯂꯥ ꯁꯦꯝꯗꯅ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯄꯨꯁꯄꯔꯥꯅꯤꯒꯤ ꯋꯥꯐꯝꯗꯗꯤ ꯀꯝꯗꯧꯕ ปุชปราณีꯁꯤꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯏꯃꯥ ꯑꯁꯤ ꯑꯉꯥꯡꯁꯦ ꯃꯣꯏꯗꯨꯗ ꯂꯩꯔꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯊꯝꯃ ꯁꯦꯝꯕꯤꯔꯁꯤ ꯁꯤꯅꯦꯕ อืม ꯃꯁꯤ ꯕꯤꯀ꯭ꯔꯝꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯃꯥꯁꯨ อืม ꯀꯩꯅꯣ ꯖꯟꯇ꯭ꯔ ꯈꯣꯡꯖꯕꯅꯤꯅꯀꯣ อืม ꯏꯃꯥ ꯑꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤꯍꯦ ꯑꯩꯈꯣꯏꯁꯦ ꯌꯣꯛꯄꯤꯔꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯐꯕ ꯑꯃꯗ ꯏꯁꯩ ꯇꯝꯍꯜꯂꯁꯤ ꯍꯥꯏꯔꯦ อืม ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯉꯥꯡ ꯊꯧꯔꯝ ꯁꯛꯑꯀꯥꯟꯁꯤꯗ ꯄꯨꯁꯄꯔꯥꯅꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯜꯂꯒꯦ ꯅꯣꯏ ꯄꯩꯁꯥ ꯑꯃ ꯄꯤꯔꯛꯀꯅꯨ อืม ꯍꯥꯏꯗꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯑꯣꯖꯥꯅꯦꯅ ꯃꯣꯏꯔꯥꯡ ꯇꯥꯟ ꯆꯠꯂꯤꯕꯅꯤꯅꯦ ꯃꯣꯏꯔꯥꯡꯗꯩ ꯑꯣꯖꯥ ꯊꯤꯔꯨꯗꯨꯅꯤ อืม ꯑꯣꯖꯥ ꯖꯤꯇꯦꯟ ꯍꯥꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ จิเตนไมเรงบอม ꯃꯥꯏꯔꯦꯟꯕꯝ ꯖꯤꯇꯦꯟꯗꯣ ꯁꯤꯈ꯭ꯔꯦ อืม ꯁ꯭ꯇ꯭ꯔꯣꯛ ꯈꯪꯖꯩ ꯇꯧꯗꯅ ꯑꯗꯣ ꯃꯥꯁꯨ ꯃꯇꯝꯁꯤꯗ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯚꯔꯥꯗ ꯂꯩꯔꯒ อืม ꯑꯉꯥꯡ ꯃꯌꯥꯝ ꯏꯁꯩ ꯇꯝꯕꯤꯒꯦ ꯃꯥ ꯏꯁꯩꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯔꯝꯅꯤꯅ ꯈꯟꯖꯕ ꯖꯥꯠꯅꯤ อืม ꯑꯩ ꯆꯠꯄꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯚꯔꯥꯁꯨ ꯂꯧꯔꯔꯣꯏ ꯑꯩ ꯁꯣꯔꯣꯛꯇ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ อืม ꯎꯅ ꯗꯣꯂꯥꯟ ꯇꯧꯕ ꯑꯗꯣ ꯑꯩ ꯚꯔꯥꯁꯨ ꯂꯧꯔꯣꯏꯅ ꯑꯉꯥꯡꯁꯤ ꯏꯁꯩ ꯇꯝꯕꯤꯌꯨ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯉꯥꯡꯁꯦ อืม ꯍꯥꯏꯅ ꯇꯧꯅ ꯖꯤꯇꯦꯟꯁꯤ ꯑꯩꯈꯣꯏꯗ ꯊꯝꯃꯦ ꯃꯥꯏ ꯐꯦꯃꯤꯂꯤ ꯂꯥꯛꯑꯦ ꯃꯆꯥ 2ꯒ ꯃꯥꯏ ꯅꯨꯄꯤꯒ ꯃꯣꯏ 4 อืม ꯂꯩꯔ ꯄꯨꯁꯄꯔꯥꯅꯤꯁꯤ ꯏꯁꯩ ꯇꯝꯕꯤꯕꯅꯦ อืม ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏꯈꯔ ꯉꯟꯅ ꯂꯧꯋꯦꯕ อืม ꯑꯩꯈꯣꯏ ꯑꯦꯁꯤꯌꯥ ꯇꯧ ꯃꯇꯝꯗꯨꯗ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯑꯃ 1992 ꯑꯉꯛꯄ ꯌꯥꯝ ꯉꯟꯅ ꯂꯧꯔꯦꯕ อืม ꯑꯗꯩꯗꯨꯗ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃ ꯂꯥꯛꯑꯦ ꯖꯤ ꯇꯤꯚꯤꯗ ꯑꯉꯥꯡꯒꯤ ꯂꯧꯅꯦꯅ อืม ꯑꯗ ꯃꯇꯝꯗꯨꯗ ꯔꯦꯀꯣꯔꯗꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯃꯣꯏꯒꯤ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯚꯥꯏꯗꯔ ꯀꯔꯤꯅꯣ ꯕ꯭ꯔꯥꯟꯁꯀꯨꯝꯕ ꯂꯩꯗꯥꯏꯅꯦ ꯀꯔꯤ ꯀꯧꯏ ꯏꯪꯂꯤꯁꯀꯤ ꯇꯥꯝꯗ ꯑꯩ ꯈꯪꯗ꯭ꯔꯦ อืม ꯃꯗꯨꯗ ꯆꯠꯂ ꯍꯥꯏꯔꯨꯔꯦ อืม ꯏꯕꯨꯡꯉꯣ ꯖꯤ ꯇꯤꯚꯤꯒꯤ ꯑꯉꯥꯡ ꯂꯧꯅꯦ ꯅꯪ ꯑꯝꯇ ꯔꯦꯀꯣꯔꯗ ꯇꯧꯔ ꯑꯦꯗ꯭ꯔꯦꯁꯇꯣ ꯂꯧꯕꯤꯍꯧ ꯑꯩ ꯑꯉꯥꯡ ꯑꯝꯇ ꯊꯥꯒꯦ ꯃꯌꯨꯝ ꯆꯠꯂꯨꯏꯅꯤꯀꯣ อืม ꯑꯗꯩꯗꯤ ꯃꯥꯅ ꯔꯦꯀꯣꯔꯗꯁꯤ ꯂꯧꯕꯤꯔꯒ ꯑꯦꯗ꯭ꯔꯦꯁꯁꯦ ꯐꯪꯉꯦ อืม ꯐꯪꯕꯗꯩꯗꯤ ꯑꯩꯅ ꯄꯨꯁꯄꯔꯥꯅꯤꯁꯤ ꯏꯁꯩ ꯃꯣꯏꯅ ꯏꯁꯩ 15ꯃꯨꯛ ꯐꯥꯔꯛꯑꯣ ꯍꯥꯏꯌꯦ อืม ꯑꯗ ꯏꯁꯩ ꯈꯔ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯂꯤꯁꯁꯤꯡ ꯕꯣꯔꯦꯟ ꯍꯣꯏ ꯁꯪꯒꯝꯚꯤꯔ ꯍꯣꯏ ꯂꯩꯔꯤꯉꯩꯒꯤꯅꯤ ꯍꯩꯈ꯭ꯔꯦꯗ ꯃꯣꯏꯁꯤꯡꯗꯨꯁꯨ อืม ꯑꯗꯩꯗꯤ ꯃꯣꯏꯅ ꯈꯣꯡꯉꯀꯥꯟꯗ ꯐꯤꯂꯝ ꯏꯁꯩ ꯂꯇꯥꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕꯁꯦ ꯑꯩꯅ ꯈꯜꯂꯦ อืม ꯃꯌꯦꯛꯅ ꯃꯣꯍꯦꯟꯗ꯭ꯔꯣꯕꯨ ꯏꯍꯜꯂꯦ ꯃꯣꯍꯦꯟꯗ꯭ꯔꯣ ꯁꯔꯃꯅ โอ้ย ꯃꯥꯅ ꯍꯤꯟꯗꯤ ꯃꯃꯥꯔꯣꯟꯅꯤꯅ ꯑꯗꯨ ꯇꯧꯔꯒ ꯑꯩꯅ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯗ ꯆꯪꯉꯒ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯖꯤ ꯇꯤꯚꯤꯗ ꯑꯉꯥꯡ ꯊꯧꯔꯝꯒꯤ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯅ ꯖꯤ ꯇꯤꯚꯤꯗ ꯊꯥꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯑꯥꯔꯇꯤꯁꯅꯦꯅ ꯍꯥꯏꯕꯤꯌꯨ อืม ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯩ ꯊꯥꯕꯅꯦ ꯃꯥꯏ ꯀꯦꯁꯦꯠꯁꯦ อืม ꯀꯦꯁꯦꯠ ꯂꯧꯔꯒ อืม ꯊꯥꯔꯦ ꯔꯦꯀꯣꯔꯗꯁꯦ ꯑꯗꯩꯗꯤ ꯀꯧꯔꯛꯑꯦ อืม ꯄꯥꯔꯁꯣꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯅꯦꯅ อืม ꯑꯗꯩꯗ ꯕꯤꯖꯌꯥꯁꯦ ꯅꯨꯡꯁꯤꯀꯣ ꯃꯥ ꯆꯣꯡꯊꯣꯛꯑꯦ ꯏꯆꯦꯃ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ อืม
ꯑꯗꯩꯗꯤ ꯕꯤꯖꯌꯥꯁꯤꯒꯤ LTC ꯂꯧꯕꯤꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯂꯣꯏ ꯌꯥꯕꯤꯔꯦꯕ ꯑꯉꯥꯡꯁꯤ ꯏꯁꯩꯁꯦ ꯀꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤ ꯆꯠꯂ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯀꯦ ꯑꯗꯩꯗꯤ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯕꯤꯔꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯑꯦꯄ꯭ꯔꯨꯞ ꯆꯤꯜꯗ꯭ꯔꯦꯟꯁ ꯑꯥꯔꯇꯤꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯥꯔꯦ ꯑꯗ ꯀꯩꯅꯣ ꯇꯧꯔꯦ ꯕꯤꯖꯌꯥ ꯆꯠꯂꯦ ꯕꯤꯖꯌꯥ ꯆꯠꯂꯀꯥꯟꯗ ꯏꯃꯥ ꯏꯄꯦꯝꯃ ꯃꯌꯥꯡ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯁꯛꯇꯤ ꯇꯥꯈꯠꯂꯤꯗꯣ ꯃꯃꯥꯒꯥꯁꯦ ꯑꯃꯨꯛꯇꯩ ꯐꯝꯃꯤ ꯃꯌꯥꯝꯅꯤ ꯏꯁꯩꯒꯤ ꯑꯣꯔꯥꯏꯕꯅꯦ ꯔꯥꯒꯕꯨ ꯊꯤꯕꯅꯦ ꯁꯥꯔꯦꯒꯃꯛꯇꯩ ꯂꯣꯏꯔꯦ ꯆꯪꯈꯤꯕ ꯊꯣꯛꯂꯛꯄꯗ ꯕꯤꯖꯌꯥꯅ ꯈꯔꯒ ꯍꯩꯕꯅꯦ ꯆꯪꯈꯤꯕꯒ ꯊꯣꯛꯂꯛꯄꯒ ꯆꯪꯈꯤꯕ ꯄꯨꯁꯄꯔꯥꯅꯤꯁꯤ ꯀꯧꯁꯟꯈ꯭ꯔ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯕꯤꯖꯌꯥꯁꯦ ꯃꯅꯥꯀꯣꯡ ꯅꯞꯁꯜꯂ ꯇꯥꯏꯌꯦ ꯊꯣꯡꯗ ꯏꯁꯩ ꯌꯥꯝ ꯁꯛꯀꯜꯂꯤ ꯑꯣꯏꯔꯝꯃꯅꯤ ꯏꯁꯩ ꯃꯉꯥ ꯇꯔꯨꯛ ꯁꯛꯍꯜꯂꯕꯖꯥꯠꯅꯤ ꯃꯥꯗꯤ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯑꯁ ꯚꯒꯋꯠ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯥꯒꯁꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯊꯕꯛꯇ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯁ ꯃꯃꯤꯡ ꯀꯥꯎꯔꯦꯅꯦ ꯑꯩ ꯗꯥꯏꯔꯤꯗ ꯂꯣꯏ ꯏ ꯂꯩ ꯑꯗꯩꯗ ꯑꯖꯌꯥ ꯚꯒꯋꯠ ꯃꯥꯁꯤꯅ ꯌꯥꯝ ꯊꯥꯒꯠꯂꯛꯖꯥꯠꯅꯤ ꯕꯤꯖꯌꯥꯗ ꯑꯉꯥꯡꯁꯤ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯅꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯤꯒꯤ ꯏꯁꯩ ꯑꯁꯨꯛ ꯊꯥꯍꯜꯂꯛꯄꯅꯤ ꯃꯥꯅ ꯍꯥꯏꯔꯛꯑꯦꯗꯣ ꯑꯗꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯤꯒꯤ ꯏꯁꯩ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯔꯦꯗꯤꯑꯣꯗ ꯂꯩꯕꯅꯤꯅ ꯋꯥꯗ꯭ꯔꯦ ꯂꯣꯏ ꯊꯤꯗꯣꯛꯑꯦꯗꯅ ꯐꯖꯕꯁꯦ ꯑꯗ ꯄꯨꯁꯄꯔꯥꯅꯤꯅ ꯄꯛꯀꯗꯕ ꯏꯁꯩ ꯁꯤ ꯇꯧꯔꯒ ꯆꯠꯄꯅꯦꯕ ꯆꯠꯄꯁꯤꯗꯩꯗ ꯁꯣꯅꯨ ꯅꯤꯒꯝꯅ ꯍꯥꯏꯌꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯃꯥꯅ ꯏꯁꯩ ꯁꯛꯄꯁꯦ ꯍꯤꯟꯗꯤ ꯍꯩꯕ꯭ꯔꯥ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯗꯤ ꯑꯥꯔꯊ ꯈꯪꯕꯗꯧꯅ ꯆꯦꯅꯋꯥ ꯃꯔꯨ ꯂꯣꯟꯕꯒꯨꯝꯕꯅꯤ ꯑꯗꯣ ꯃꯥꯗꯤꯅꯦ ꯏꯁꯩꯁꯦ ꯚꯥꯞ ꯃꯔꯣꯟ ꯈꯪꯕꯗꯧꯅ ꯏꯁꯩꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯈꯪꯕꯗꯧꯅ ꯁꯛꯏ ꯍꯥꯏꯕ ꯑꯗꯩꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯏꯁꯩꯁꯦ ꯄꯨꯂꯞ ꯇꯥꯛꯄꯤꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯋꯥꯕ ꯏꯁꯩꯅꯤ ꯁꯤꯅ ꯁꯤ ꯄꯔꯦꯡ ꯑꯅꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯁꯛꯎ ꯁꯤꯅ ꯋꯥꯅ ꯁꯛꯎ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯁꯛꯆꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯦ ꯁꯤ ꯏꯆꯥ ꯅꯨꯄꯤꯒꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯤ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯇꯝꯃꯤꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯄꯔꯤꯈꯥꯒ ꯂꯣꯏ ꯐꯦꯜꯂꯣꯏ ꯌꯨꯝꯁꯤꯗ ꯇꯕ꯭ꯂꯥ ꯌꯩꯕ ꯀꯧꯔꯅꯤ ꯖꯟꯇ꯭ꯔ ꯀꯧꯔꯅꯤ ꯃꯤꯁꯤꯅ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯑꯩꯁꯦ ꯃꯤ ꯄꯨꯟꯐꯝ ꯑꯣꯏꯈ꯭ꯔꯦ ꯏꯆꯦꯃꯒꯤ ꯆꯤꯟꯃꯛꯅꯁꯨ ꯄꯨꯁꯄꯔꯥꯅꯤꯁꯦ ꯀ꯭ꯂꯥꯁ ꯂꯧꯕꯤꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯦꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯗ ꯇꯝꯕꯤꯔꯦꯗꯅ ꯃꯁꯤ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯉꯁꯥꯏ ꯏꯁꯩ ꯐꯥꯍꯟꯕꯁꯤꯅꯦ ꯑꯩꯅ ꯀꯦꯁꯦꯠ ꯄꯨꯕꯤꯔꯛꯑꯒ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯏꯆꯦꯃꯅ ꯂꯧꯕꯤꯈꯤꯕ ꯔꯣꯜꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜꯗꯒ ꯃꯥ ꯑꯦꯗꯃꯤꯠ ꯇꯧꯗꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯦꯗꯣꯞꯇꯦꯗ ꯗꯣꯇꯔ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤꯗꯣ ꯀꯥꯔꯠꯇꯒ ꯃꯃꯤꯡ ꯌꯥꯎꯔꯤꯅꯦ ꯑꯦꯗꯣꯞꯇꯦꯗ ꯗꯣꯇꯔ ꯑꯩ ꯃꯃꯤꯡ ꯆꯜꯂꯤꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯏꯅꯤ ꯑꯩ ꯌꯣꯛꯆꯕ ꯏꯆꯥ ꯅꯨꯄꯤꯅꯤ ꯇꯁꯦꯡꯅꯃꯛ ꯉꯁꯤꯃꯛ ꯄꯨꯁꯄꯔꯥꯅꯤꯅ ꯃꯥꯒꯤ ꯊꯥꯛꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯑꯣꯏꯕꯤꯈꯤꯕ ꯏꯆꯦꯃꯒꯤ ꯑꯆꯧꯕ ꯔꯣꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯂꯥꯜꯂꯣꯏ ꯍꯥꯏꯕꯁꯤꯕꯨ ꯈꯟꯖꯩ ꯃꯥꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯦꯃꯕꯨ ꯅꯤꯡꯁꯤꯡꯕꯤꯕ ꯃꯥꯕꯨ ꯏꯆꯦꯃꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕ ꯍꯥꯏꯕꯁꯤ ꯑꯗꯨꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯃꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅꯅꯦ ꯀꯩꯅꯣ ꯄꯦꯟꯁꯟ ꯐꯪꯕ ꯃꯇꯝꯅꯦꯕ ꯃꯥ ꯚꯦꯇꯔꯤꯅꯔꯤ ꯗꯥꯛꯇꯔꯅꯦꯕ ꯅꯣꯏ ꯏꯕꯥꯏꯁꯦ ꯑꯗꯨꯅ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤꯗ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇꯒꯤ ꯂꯩꯃꯈꯣꯡ ꯇꯥꯟ ꯆꯠꯇꯣꯏꯅꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤꯅꯅꯦ ꯈꯕꯔ ꯅꯨꯡꯕꯔ ꯃꯥ ꯄꯥꯗꯧꯁꯦ ꯄꯨꯔꯦꯗꯅ ꯑꯗꯨꯒ ꯕꯁꯇ ꯆꯠꯈ꯭ꯔꯦꯗꯅ ꯆꯠꯂꯒ ꯑꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩꯔꯒ ꯁꯪꯉꯒꯅꯦ ꯁꯨꯇꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯁꯦ ꯍꯣꯏ ꯇꯁꯦꯡꯕꯃꯛꯇꯤ ꯄꯨꯁꯄꯔꯥꯅꯤꯅꯁꯨ ꯏꯆꯦꯃꯈꯣꯏꯗ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯑꯩ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯃꯈꯣꯏꯒꯤꯗꯃꯛ ꯇꯣꯜꯂꯤꯀꯣꯅ ꯈꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯍꯦꯛ ꯆꯩꯔꯥꯎꯕ ꯈꯪꯗꯦ ꯑꯃꯗꯤ ꯇꯧꯏꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯍꯥꯟꯁꯨ ꯃꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯝ ꯊꯥꯕꯗꯣ ꯍꯣꯏ ꯄꯣꯛꯅꯐꯝ ꯏꯃꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯁꯨ ꯑꯗꯨꯗ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯕ ꯁ꯭ꯔꯤꯚꯥꯁꯇꯚ ꯒꯣꯚꯔꯅꯔ ꯁ꯭ꯔꯤꯚꯥꯁꯇꯚꯥꯁꯤꯅ ꯄꯨꯁꯄꯔꯥꯅꯤꯗ ꯉꯥꯎꯗꯅꯅꯦ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯊꯧꯖꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯄꯨꯁꯄꯔꯥꯅꯤꯒ ꯂꯥꯛꯑꯣꯏꯗꯅ ꯆꯠꯂꯦ ꯑꯩꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯂꯩꯌꯦꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯂꯧꯕꯤꯔꯣ ꯂꯥꯎ ꯄꯨꯁꯄꯔꯥꯅꯤꯗꯣ ꯑꯣꯐꯤꯁꯇ ꯂꯩꯔꯝꯃꯒꯦ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯂꯩꯕꯀꯣ ꯑꯗꯩꯗꯤ ꯑꯣꯐꯤꯁꯇ ꯍꯥꯏꯈꯤ ꯃꯇꯝꯁꯦ ꯆꯞ ꯆꯥꯅ ꯂꯥꯛꯏ ꯃꯣꯏꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯃ ꯑꯩ
한잔라잔 공송을 그럼저게 이사이 마땅히 프레젠트 오비라모 nangna wa amata do ai payeng amani sakke adubu aina wa anga haine aina anga ngoi ngai da ai siru molda khoi thousina krishna tang sahanne si magi yamna kanna ningjaba ai ru molda narame da jai da krishna saya masai sida rabindra sangeet ne ba ai khangdi ko ru mol sida akhoi angang ahum interview dom tawe ai khalle krishna sabai se adaida 오자 아마나 이사야 맞담비에 먹고 분식이 마시는 건데 얌산네 분식이 타우랑 분바 아마따 망다바니 아리엠보 오이가니 칼루노 고 아두가 마카시나 신타락바 밑기 비수 강자산누 아리엠바다 아두부 마사기 mitki pido madugi lies atuti sukmang mangoy ba ado ariyan ba ni kalun hay ba masigi isay-isina ayonda angak papang na ayonda inspired daw haydi ay koy no hot na ba puna magshe am dali lang ba mahi mangoy ba ay interview ngi da magta ay prepare daw re ko interview du yaw ru ni khala anu aday da ay nga say hotnajagibadugi aigi knowledge oi leihowdra aduna hajagara mai isai-isaina angang oiringaidude mathong khangdi aduga hojida kona madugi mahauji khangakpa aduna yengu nangna hotnaba silemna mangibra isona thaujanbiraba aduna hauji aikhoigi manipurgi complex daida kappiba mama mapa singse pise arimba sukoi oiroiba masigi phol moi soidana phangneba masih itaje ba ako'y matamgi wani ko aduna nang dine mahiyala ba mapo ni keke nang wakal hanta ba yate o ay nang butagat kilay ba ni nang na ay da pagtada tagal nang di supa tagal handi aduna ay nang butagat kilay ba ni aduna nang gi punsi se mahiyala ni isona nang da mangalam pibidana nang gi sigi wakal maya pole ise nang na sige layo amma tangaba aikoina yamna toina su phangjadaba asuk yamna aikogi pungning wakhal loiba wapam kaya imagum labi aina isi ana nungsina mingau jaribi sina aigi yumsida lengbiraklaga aigi bu takpi tambiriba khajikta su pungning loksing hen biribase masigi damakta loina idraba lamanama isi amagi mapamda ai nopana tonsenjari pidam nafamta oirabi mayamna makhataba punsida lakadaba saisakpi kayana matam chupigi oina sakna sona hogragadabi aigi sema imagumlabi aina kongsokna matam chupada khurumjaduna ta laksaribi aigi yumsida lengbirakpa nopana hanna khurumjari amukasu hanna ichebadagi mangol nijari nanggi apamba aningbado ada leptana samselo